ꯑꯣꯏꯕꯒꯤ ꯇꯥꯏꯕꯪꯆꯥꯗꯤ ꯆꯝꯈꯔꯦ ꯑꯉꯛꯄꯗ ꯂꯩꯈꯔꯦ ꯀꯅꯥꯒꯨꯝꯕ ꯇꯥꯏꯕꯪꯅ ꯂꯦꯞꯆꯈꯤꯕ ꯋꯥꯈꯜꯅ ꯃꯑꯣꯡ ꯃꯆꯨ ꯂꯦꯞꯆꯈꯤ ꯅꯤꯡꯕ ꯊꯨꯡꯂꯦꯟ ꯅꯤꯡꯖꯈꯤ ꯅꯧꯅ ꯍꯧꯕ ꯇꯤꯡꯍꯧꯒꯤ ꯇꯤꯡꯒꯣꯏ ꯄꯨꯡꯊꯥꯡ ꯂꯣꯟꯕꯒꯤ ꯃꯆꯨꯅꯤꯁꯨ ꯍꯥꯏꯅꯔꯤ ꯑꯔꯦꯞꯄꯅꯤ ꯈꯪꯅꯔꯤ ꯁꯪꯕꯥꯅꯩꯁꯨ ꯍꯥꯏꯅꯔꯤ ꯄꯁꯣꯅꯤꯁꯨ ꯍꯥꯏꯅꯔꯤ ꯃꯨꯕꯔꯦꯟꯁꯨ ꯀꯧꯅꯔꯤ ꯉꯧꯕꯔꯦꯟꯁꯨ ꯍꯥꯏꯅꯔꯤ ꯑꯔꯦꯞꯄꯕꯨ ꯈꯪꯖꯒꯦ ꯁꯤꯗ ꯃꯌꯥꯏ ꯐꯪꯖꯒꯦ ꯌꯥꯏꯐ ꯂꯩꯕꯨꯡ ꯄꯤꯅꯕꯤꯌꯨ ꯄꯥꯎꯔꯦꯟ ꯈꯣꯝꯕ ꯊꯣꯏꯕ ꯄꯥꯎꯔꯦꯟ ꯇꯥꯛꯄ ꯅꯤꯡꯊꯤꯕꯤ ꯄꯨꯔꯣꯏꯅ ꯂꯦꯡꯉꯣꯏ ꯍꯥꯏꯔꯦ ꯇꯥꯑꯣꯏꯕꯤꯅ ꯇꯥꯎꯔꯣꯏ ꯍꯥꯏꯔꯦ ꯁꯖꯤꯛ ꯑꯃꯁꯣꯝ ꯂꯥꯡꯍꯟꯕꯤꯒꯅꯨ ꯊꯕꯥ ꯃꯌꯥꯏ ꯆꯥꯏꯍꯟꯕꯤꯒꯅꯨ ꯁꯤꯗꯃꯛ ꯂꯦꯡꯕꯥꯟ ꯃꯄꯨꯔꯣꯏ ꯑꯄꯣꯛꯄꯅ ꯇꯔꯦꯡ ꯑꯝꯇ ꯊꯤꯕꯤꯔꯣ ꯅꯣꯡꯃꯥꯏ ꯅꯤꯡꯊꯧ ꯂꯩꯄꯥꯛ ꯏꯟꯊꯥ ꯁꯒꯣꯜ ꯏꯔꯥꯏ ꯊꯥ ꯅꯨꯃꯤꯠ ꯊꯥꯅ ꯆꯤꯡꯕꯕꯨ ꯇꯦꯡꯕꯥꯟ ꯃꯄꯨꯔꯣꯏ ꯑꯄꯣꯛꯄꯅꯤ ꯍꯥꯏꯖꯒꯦ ꯇꯦꯡꯕꯥꯟ ꯃꯄꯣꯛꯄꯤꯕ ꯇꯥꯏꯕꯪ ꯄꯥꯟꯕ ꯂꯥꯟꯕꯤꯕ ꯄꯨꯟꯁꯤ ꯇꯣꯂꯣꯏ ꯌꯥꯏꯐꯕ ꯐꯅꯨꯡꯉꯥꯏ ꯄꯤꯅꯕ ꯑꯄꯣꯛꯄꯕꯨ ꯈꯨꯔꯨꯝꯁꯤ ꯄꯨꯛꯅꯤꯡ ꯆꯦꯟꯅ ꯅꯤꯡꯉꯁꯤ ꯂꯥꯏꯒꯤ ꯊꯧꯒꯜꯁꯤ ꯂꯥꯏꯒꯤ ꯊꯧꯖꯥꯜ ꯐꯪꯉꯁꯤ ꯇꯦꯡꯕꯥꯟꯕꯕꯨ ꯄꯣꯛꯄꯅ ꯑꯄꯣꯛꯄꯅꯤ ꯍꯥꯏꯒꯅꯤ ꯇꯥꯏꯕꯪ ꯃꯤꯌꯥꯝ ꯈꯤꯕꯤꯛꯅ ꯑꯄꯣꯛꯄꯕꯨ ꯁꯣꯟꯒꯅꯤ ꯃꯩ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯂꯩꯄꯥꯛ ꯑꯇꯤꯉꯥ ꯃꯉꯥꯅꯤ ꯑꯄꯣꯛꯄꯅ ꯂꯦꯞꯄꯒꯤ ꯃꯉꯥ ꯃꯁꯛ ꯈꯪꯕꯅꯤ ꯇꯦꯡꯕꯥꯟꯕꯕꯨ ꯄꯣꯛꯄꯤ ꯇꯦꯡꯕꯥꯟꯕꯕꯨ ꯇꯥꯏꯕꯪ ꯄꯥꯟꯕ ꯃꯥꯡꯍꯜꯂꯤ ꯊꯣꯛꯄ ꯆꯪꯕ ꯈꯤꯕꯤꯛ ꯃꯁꯥꯗꯕꯨ ꯇꯤꯜꯍꯜꯂꯤ ꯇꯦꯡꯕꯥꯟꯕꯒꯤ ꯃꯄꯨꯅꯤ ꯏꯄꯨꯔꯣꯏꯕꯨ ꯍꯥꯏꯒꯅꯤ ꯆꯤꯡꯅ ꯉꯥꯜꯂꯤ ꯍꯥꯏꯗꯅ ꯁꯖꯤꯛ ꯊꯕꯥ ꯀꯧꯒꯅꯤ ꯄꯣꯛꯄ ꯂꯩꯇꯦ ꯍꯥꯏꯗꯅ ꯃꯄꯣꯛ ꯂꯩꯇꯕ ꯀꯧꯏ ꯁꯤꯕ ꯂꯩꯇꯦ ꯍꯥꯏꯗꯅ ꯁꯤꯗꯕ ꯃꯄꯨ ꯀꯧꯏ ꯉꯧꯏ ꯍꯥꯏꯕ ꯃꯔꯝꯅ ꯉꯧꯕꯔꯦꯟꯕꯨ ꯍꯥꯏꯒꯅꯤ ꯑꯊꯣꯏꯕꯅꯤ ꯍꯥꯏꯗꯅ ꯃꯍꯤꯔꯦꯟꯅꯤ ꯍꯥꯏꯒꯅꯤ ꯅꯥꯄꯟ ꯆꯥꯎꯏ ꯍꯥꯏꯗꯅ ꯅꯤꯡꯊꯧ ꯍꯥꯏꯅ ꯈꯪꯒꯅꯤ ꯌꯥꯝꯅ ꯇꯣꯜꯂꯤ ꯍꯥꯏꯕꯅ ꯀꯣꯡꯒꯣꯟ ꯃꯔꯤꯛ ꯍꯥꯏꯒꯅꯤ ꯏꯕꯨꯡꯉꯣꯒꯤ ꯃꯤꯡꯈꯩꯕꯨ ꯇꯦꯡꯕꯥꯟꯕꯅ ꯁꯣꯟꯅꯔꯤ ꯌꯦꯡꯕ ꯌꯦꯡꯕ ꯃꯥꯏꯀꯩꯗ ꯂꯥꯏꯒꯤ ꯁꯛꯇꯝ ꯎꯖꯔꯤ ꯏꯄꯥꯒꯤ ꯏꯆꯥꯎꯕꯨ ꯏꯕꯨꯡꯉꯣꯅꯤꯈꯪꯒꯅꯤ ꯆꯤꯡꯖꯥꯎ ꯆꯤꯡꯌꯦꯜꯅ ꯊꯣꯛꯏꯕ ꯃꯍꯥꯛꯅꯤꯕꯨ ꯍꯥꯏꯅꯔꯤ ꯎꯖꯥꯎꯔꯦꯅ ꯑꯄꯣꯛꯄꯅꯤ ꯍꯥꯏꯅꯔꯤ ꯈꯪꯒꯅꯤ ꯑꯄꯣꯛꯄꯕꯨ ꯁꯣꯟꯒꯅꯤ ꯑꯄꯣꯛꯄꯅ ꯍꯧꯕꯅꯤ ꯑꯄꯣꯛꯄꯅ ꯂꯣꯟꯕꯅꯤ ꯑꯄꯣꯛꯄꯅ ꯃꯊꯪꯅꯤ ꯑꯄꯣꯛꯄꯅ ꯃꯈꯥꯅꯤ ꯇꯥꯏꯕꯪ ꯄꯥꯟꯕ ꯈꯤꯕꯤꯛꯅ ꯃꯥꯒꯤ ꯃꯔꯣꯟꯅ ꯏꯕꯨꯡꯉꯣꯒꯤ ꯃꯃꯤꯡꯕꯨ ꯁꯣꯟꯒꯅꯤ ꯇꯠꯇꯅ ꯃꯩꯁꯨ ꯃꯩꯁꯥ ꯂꯥꯡꯉꯝꯗꯦ ꯅꯨꯡꯁꯤꯠ ꯃꯅꯤꯡ ꯇꯧꯔꯝꯗꯦ ꯏꯁꯤꯡ ꯏꯔꯪ ꯍꯧꯔꯝꯗꯦ ꯂꯩꯄꯥꯛ ꯄꯥꯡꯒꯟ ꯐꯪꯉꯝꯗꯦ ꯑꯇꯤꯉꯥꯁꯨ ꯃꯃꯝꯃꯤ ꯇꯥꯏꯕꯪ ꯄꯥꯎꯁꯨ ꯐꯥꯎꯈꯤꯗꯦ ꯑꯃꯝꯕꯅ ꯃꯄꯨꯡꯅꯤ ꯇꯦꯡꯕꯥꯟꯕꯁꯨ ꯈꯪꯈꯤꯗꯦ ꯃꯁꯥꯅ ꯃꯁꯥ ꯈꯪꯈꯤꯗꯦ ꯀꯅꯥꯒꯤ ꯄꯥꯎꯁꯨ ꯍꯥꯏꯈꯤꯗꯦ ꯁꯔꯣꯟ ꯊꯨꯡꯅ ꯊꯨꯞꯄꯝꯃꯤ ꯀꯅꯥꯅꯁꯨ ꯈꯪꯈꯤꯗꯦ ꯃꯇꯝ ꯍꯥꯏꯕ ꯂꯩꯔꯝꯗꯦ ꯅꯣꯡꯗꯝꯕꯗꯤ ꯅꯥꯏꯈꯤꯗꯦ ꯍꯥꯡ ꯍꯥꯡꯗꯅ